RGKAR case suicide toroga siramba yai haina phone torpa lekhi tha asigi mapanda Kolkata da leba RGKAR Medical College and Hospital da trainee doctor oirambi ama rep toroba matung hatkhiba adugi matang da lekhidrabi adugi apokpa amasung apokpina numidang adu da phone call ahum lakhiba adu da suicide oirambi yai haiba wafamgi matang da report ama lakli phone call ahum lak torpa adugi manung da torokliba miyo idu sehi kuntrama toi surbi trainee doctor ga adu da kaidarubage haina wafam phongdokhide ahan bu call adu da college adugi assistant superintendent nupi masa aduna masa nuaite hospital da thuna langna ba harakhi report asi ngasi lebak asi maming lerba pokse channel India Today da phongdok nakpani laikhidraba adugi apokpina makha tana hangkhibada kari maramgi no haina sengdoktana mahak hospital da admit tawre makoi hospital da laknaba khangalakpaga loinana doctor singna kari tawri bage haibesu harakani haikhi ani suba phone call da mahaki phibam yamna lure haina phongdokhibani aduga ahum suba phone call tawrkhiba staff member aduna mahak suicide tawramba yai natraga siramba yai police laktuna leire makoi su hospital da leire bani haina phone tawrkhi ningsing bayabdi trainee doctor aduna pung kunthra ga taruki duty sit loiraba matung hospital adugi seminar hall da tumduna lekhibani ma ki autopsy da rep tawro matung hatkibani haiba khangkhibani